Lakhipur Online Putoksaba February Kitang Ani Ningthau Kaba Numit Ki Khomjinba Pao Tabirase Ahanbada Maruiba Pao Lakhipur Khumanda Pangthokpa Thongnang Youth Festival Lisingani Ka Kuntaruk Mai Pakna Loisin Assam ki Sagnaraba Night Devotion Maimom Angotonda Onurupa Bisa Sriti Sammanana Galoinana Ikai Khumna Kre Lakhipur da Changma Katara Turuk Suba Malem gi Mahabir Chilarai Numit Cultural Rally Amaga Loinana Pangthokre Manipur Architect Forum na Silangduna Model Manipur Unified Building Bylaws ki matangda brainstorming session pangthokre Bengaluru da thabak toba Assam gi miyoi mari leikhitabata North East United Forum na awaba phongdokre amasung awang nongpoki damak akhanaba package kaloinana kendra gi budget lisingani ka kuntaruk kuntaret puthokre Hauzik mapungoi ba pau tabirase Young Manipuri Council Assam YMCA amade Khuman Club Lakhipur na punna silangtuna haukiba January 18 dagi hauduna Lakhipur gi Khuman lampak ta chatharakiba Thongnang Youth Festival lisingani ka kuntaruk Nongmaijing numita mai pakna loisinkhre numida sida sanabagi final match sing amadi nat ki oba tongan ba thorom sing pangthokhi nungthilda pangthokiba open session da YMCA gi president Roman Luangna mipamapoi ki Thoromasida Manipur tegi lengbirakiba akhanaba mithung Khurai Kendra gi MLA L Susindra Mitei ikai khumnajaba mithung oina Assam Sarkar gi retired joint secretary Kangabam Santi Kumar M Surja Kumar Sharma Khuman Club ki president Ingudam Tarun Kumar ATCMP gi commissioner Munindra Mangang Dr. Raju Khumujam chief advisor YMCA Mutu Mongbi Rina chairperson MDC Assam Konjengba Mongbi Aruna Devi president All Assam Manipuri Women Mairapai Coordination Committee amadi Mayengbam Somorjit Mitei president Desam Sarukjaki Reception Committee ki convener Rosen Wahengbamna taramna okpagi warol piki YMCA gi General Secretary Rosen Iromna Tharumgi nungi oiba warol thamki akhana bawangangloi oina Nehru College Poilapul gi Assistant Professor Dr. Sagapa Merinana Manipuri nupi macha sing amadi makoi gi chanabi haiba hiramasida wangangki USTM Meghaloi gi Assistant Professor Dr. N Victoria Chimthangna Sana Khonabada Sokpanba Ngakthokpa amadi Layeng haiba hiramda wangangki Sonai Nitya Gopal Higher Secondary School gi Oja K Karuna Murti Misrana Nahasingi Yanglin Saru Oriba Lamchat Sajat haiba hiramasida wangangki Thoromasigi Sarukama oina haukiba numit humni asida tongan ba masana singda maipaklaba sanaroi singda manamathum yentokhi Thorom loisinbada YMCA gi Working President Rajesh Mangangna miyamda thagatwarol thamkiba kaloinana Thoromadu chinglemna loisinki Barak Upetaka Bongo Sahitya और संस्कृति सम्मेलन की हाइलाकांदी रविंद्र भवन पांगथोकिबा कुंथ्रामाथोई सुबा चाही अनि की ओइबा मिफमदा आसाम की सगनारबा नाइट देवोशन माइमोम अंगौतोन कालिन सिंहदा अनुरूपा बिसा स्मृति सम्मानना मनापिदुना इकाई खुमनख्रे माइमोम अंगौतोना कला संस्कृति अमदी साहित्य की लमदा महागना लौरिबा थौदांग अदुबु सखंगबिदुना मना सिपिकिबनी अवार्ड असि बंगा साहित्य की नौना खलबा थौमिसिंगना पुन्ना खुसिनखि अवार्ड फंगलबा मतुंगदा महाकी पुगनिंगी वाफम थमलदुना माइमोम अंगौतोना बंगा साहित्य अमदी संस्कृति सम्मेलन की मफमदा तौबिमल खंगबा फोंदोखि मतुंगदा महाकना बेंगोली लोंदा इबा मणिपुरर इतिवृत्त हाइबलारिक अदु थरोमदुदा सरुक याखिबा VIP सिंगदा यंथोखि আমার এই সম্মানে আমি যা সন্তুষ্ট হয়েছি সেই দৈন্য নরকুলে লোকে জানে নাই বলে মনের মন্দিরে সেবে সর্বজন নেই বলে আমার সমর্থন Kangan Jabama
Infinity Knowledge Center na tongan ba exam gi damak sem sariba singi nungairba pau amapuduna lakte maruina ADRE Assam Police SSB Sub Inspector amasung SSC GD Constable na chingba sarkar gi thabak singi anuba batch gi damak tambi takpi ba hore panbayai center asina mamang thabadasu maipak na mahiroi kya puthokre handaksu center asidagi CISF ta mutum rebika Assam Tet ta Arambam Priti Assam Police amasung CISF ta oinam panganba ADRE Grade 3 da Panchayat Secretary oina thaudam nganthoiba amasung CISF ta Posangbam Surajit maipakre hairiba center asida Sark Tenison Arambamna Quantitative Aptitude amasung General Intelligence Section tambi takpiri aduga General Awareness amasung English Section gi oina Sar Gyanendra Arambamna macha khaina tambi takpiri akupa marul gi damak Infinity Knowledge Center gi mobile number 7002554061 natraga 9953709377 number asida ngasimak pau phaunabiu Lakhipur gi Dewan Bagan manungda leiba Rajbangsi khungangda changma gatara turuk suba malem gi Mahabir Chilarai numit Barak Tampak ki oina khwaidagi chawba mongda chinglemna pangthokre Ayuki pung 12 makai taba matamda pangthokiba cultural rally adu All Kasar District Students Union ASU gi advisor kam Central Executive KH Krishnamohan Singhan mitonglen oina ribbon kaktuna hudok piki Mahabir Chilarai gi punsidagi tungi jumbiren oigadoriba haujiki mirol gi naha singna tamjaningai oiba wafam kya leiri haina mitonglen phongdokhi February ki tang ama nongmaijing numit ki ayuki pung mapandagi Arambai Tengol Unit 50 Kasar gi mangasuba blood donation camp ama Sonai Kalibari gi Taurem Siam gi masagi sangai da pangthokre hairiba blood donation camp asida miyoi niputarukna donor oina EPK matungda Manipur degi lengbirakpa 80 gi oja sing yauna anoba tengoloi kharasu wasak lopagi thorom pangthoktuna blood donation camp adu maipakna loisan ki hairi Architect natabasingna architect ni haibigano mari leinaba department asu architect natabasingbo architect ni haina nekpigano haiba wapam Manipur Architect Forum na silangduna ngarang Bisnupur jila gi manungchanba takmu moirangda leiba Omba Nurathai Garden da Model Manipur Unified Building Bylaws ki matangda brainstorming session haudokpagi thoromda Forum gi President Git Kumar Nepramna wapamasi phongdokhibani thorom aduda Manipur gi Chief Planner Architect N Benju Singna athoiba mitung oina saruk yakhi Manipur Architect Forum gi President Git Kumar Nepramna thoroma poikhi amadi Associate Town Planner Maisna Manas Singh loinana Retired Town Planner Architect Yumnam Narmada Debina akhanaba mitung oikhi thoroma po oina saruk yakhiba Bharat ta leiriba architect singi chatna kanglon amadi Kanabo Architect kaugudagi haibasi Architect Act 1993 thoigi makhada Bharat Sarkar na semkiba Council of Architecture COA na lepi Act asigi makhada COA da register toroba architect khaktana architect amani haina maming asi sizinaba yai haikhi thoromgi athoiba mitung Chief Town Planner N Benju Singh na hai Aikhoina kariguma building ama sagatpa matamda architect sing tanaraga planning amagi makhada thabak paikhatpa changi building permission yaudana construction kaya leirakpa si afaba khunai amagi masagnate miyamna building ama sadringai gi mamangda mari leinaba department singa tanabiu haikhi thauramda Moirang Municipal Council gi CEO M Inaubi Singh na taram nokpagi warol thamki loinana Manipur Architect Forum gi Vice President Architect Yumnam Sanjeev Singh na thagat warol thamki thoramadu da forum gi member sing lamdamasigi architect sing amadi town planning department ki official kayana sarugya ki haina Architect Forum Manipur gi Pao sida phongdorakle Manipur da leiriba Council of Architecture da registered toraba architects na punjat laga sem kiba registered body Manipur Architects Forum amadi Municipality ahum haibadi kumbi kwakta amadi Moirang Municipal Council ga khusam naraga ngasigi brainstorming session on online building bylaws haibasi matangda maroina khanaga doribase online building permission karam na pigadagi bylaw kramai na implement obadagi amadi karam haina changchang gadagi makha ta ba changchang gadagi haibadugi matangdani Manipur Sarkar ki order amana December tang 15 gi 2025 trama ai matungdadi offline haibadi paper da piba dugumba
permission system ji thingre online building permission system khaktabu khoi permit na treat tawni na government order am thokre online building permission system introduce thoge hargadi municipal council ahum sida architect sing impanel to buda ka oi architect impanel to bukan dai khoi na haijaningi basi council of architects the register to buda aseng ba architect bu architect ne han nek piu aduga asaba architect sing na su architect ne habi ganu government su municipality na architect ne pa kan su register to dabra habido muning can view Bengaluru gi hoskota bharagi jumamada Assam gi Lakhipur jila dagi miyoi mari leikidaba gi thotokatubu North East United Forum na awapa phongdokre leikidaba sing adu Coca-Cola gi gudam amada thabak toba mising kanglup gi miyoi sing ne hairi makhoi sing adu di Dhananjoy Tait chahi kunithoi Narendra Tait chahi kunumdoi Dr. Tait chahi 18 amadi Jayanta Chinte chahi kunumdoi ni North East United Forum Bengaluru na thokpa chirol amagi matungina makhoi asi carbon monoxide haksang da ka hena changkibana maram hoiraduna thodok asi thokpani hena chingnari hairi numidangi pung 10 makhairom taba matamda makhoi ga ka da punna leminaba atopa marup amana thabak hanjilakpada thodok asi thengnakibani hairi Assam lenga ki matengna leikidaba singi haksang ngarang Bengaluru dagi Assam da purakre thodok asi ki matangda achumba langla langjin puthokna ba police na makhatana tijin humjin bagi thabak chathari haina Cherola sina hairi Assam gi Mukhyamantri na Hiramasida kupna thijena na bayathang pikre এইটো এটা ৰাতিপুৱাই বহুত দুখৰ খবৰ আমি পাইছোঁ মই ইতিমধ্যে পুলিচক নিৰ্দেশ দিছোঁ যে বাংগালোৰৰ পুলিচ কমিশনাৰৰ লগত কথা পাতিব লাগে ঘটনাৰ তদন্তও কৰিব লাগে আৰু মৃতক শৰীৰকেইটা সন্মান সহকাৰে অসমলৈ উভতাই আনিব লাগে আৰু মই নিজেও কৰ্ণাটকৰ মুখ্যমন্ত্ৰীৰ লগত আজি গধূলি এই বিষয়ে আলোচনা কৰিম Kendra gi Selthum Mantri Nirmala Sitaraman ngarang puthokiba lisingani ga kuntaru chahi gi budgeta awang nokpok lamdam gi damak akhanaba thorang kya lokthokre purbodoi thorang gi makhada Assam amadi Manipur yauna lamdam asigi chakot thorang da akhanaba mining thamkre Assam gi Mukhyamantri Hemanta Biswa Sharma na budget asibu rajya asigi damak achouba maipakpa mani haina thakatkre tarataruk suba finance commission gi makhada Assam gi phangpham thokpa tax gi share chada 3.25 de hengat an masigi mathakta Assam gi toina thokpai singi chaw laksinanaba lupa crore 13 makhai kaithakre Tezpur da leiba National Mental Health Institute asi makhata na phagalagani ngayokpa Amrit Sarovar amadi City Economic Region chakhananabagi lupa crore 15 kaithakre masina haksel lausingu amadi Sahar ki chakot thorang da chauna mateng oiragani budget asida Arunachal Pradesh Sikkim Assam Manipur Mizoram amadi Tripura rajya da Buddhist Tourism Circuit semgotkani hairi loinana awang nongpok lamdamda e-bus lising mari pinana bawafam thamkre infrastructure amadi hingnana bagi lambi semganana ba PM Divine Scheme gi makhada lupa crore lisingani ga chatruk kasumna taruk thadakre purbodoi gi makhada semgaliba East Coast Industrial Corridor asi awang nongpok phawba sangdokpana Manipur dasu masigi kanaba phanghalagani awang nongpok chakot khongthang loisang donor gi budget hanagi chahida lupa crore lising mari makhai oiramba du handaki chahi asida lupa crore lising taruk chanipan ga tarani thoida hengadan khre budget asida infrastructure fagananaba capital expenditure haibadi capex lupa crore lakh 13 lising kun kaithakre lising ani ga kuntaruki April thadagi anuba income tax act chanaba horagani amadi Delhi Varanasi yauna anuba high speed rail corridor taret semgatkani haina Selthum Mantri na lauthokre Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maroiba pau amukhanna Lakhipur khumanda pangthokpa thongnang youth festival lisingani ga kuntaruk mai pangna loisinkhre Assam gi sagnaraba Naityabusan maimom angotonda Onurupa Bisa Sriti Sammanana galoinana ikai khumnakre Lakhipur da changma ga 13 suba malem gi Mahabir Chilarai numit cultural rally amaga loinana pangthokre
Manipur Architect Forum na silangduna Model Manipur Unified Building Bylaws ki matangda brainstorming session pangthokre. Bengaluru da thabak topa samgi miyoi mari laikhitabada North East United Forum na awaba phongdokre amasung awang nokpoki damak akhanaba package kaloinana kendra gi budget 2023 puthokre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.